ngari masang ngari itu fazana samthoaga sayang example nusara pawdo kangal matungda koina grinder da hanguga kenoga sanamne hangune aluga sathauga koi tawga fazana takhai matungda powder tana man laani duga kon man mechi ana matum tabiraga ngari semge hai taragadi ismana simbi da ba kon likli container amada ismana sadau khara hapaga kon tagi bese hadabiro matum duga masi kudak saba yadri masi nusada haung sagedi nusada masi hobi ke doba How many days? 30 days mo hawra matungda adagi ti akona khajik lauraga kon saba yaraga de matungda khodi masini wadana grinder da khairaga yumda entang ari sembagi mo singari kawa man entang masang ari kawa man semjabe